हिंदू धर्म चटपा क्रिस्टियन चटपा अखोगी मीतई खुंगंग चामगा हुमुत्रा मरी बराक वैली दा होजी होजिक लई मसिदा कसार दना चामगा कुनमापन अदुदगी हाइला कांदीदना कुनमापन अदुदा करीमगंज हाइबा डिस्ट्रिक्ट तुना कुन तरुक लई आदा खुंदारिबा मीतई सिंगसे मैतई हाइबा कांगलुप असेगी चटना लोंचा धर्म कर्म अखोगी समाज असिदा अखोई हिंगदबा जादबा चाही अमा गी मनुंग अखोइना पांथोइबा थौरम इनात की ओइबा हराव कुमै पुनमक से अखोई निंगथिना फजना आदा अखोई पालन तवी हाइबदी ऑब्जर्व तवी लोइना यामना फजना मफम चाना तुरेन की खोंबांदा नत्रगा लौ उभमदा नत्रगा पाट मयादा लैदुना अखोई हिंगनबगी पांबैसे मतमदुदा अखोई मिटका यागा लाकपनिना अखोई मफमदुदा खुंदाई अइना हाइजेबगी वाफम दे असिनी अमुकजु हनाइजरी सही तरेत खुंताकपा मतमदा निंगथौ सिंगा लोइनदुना लाखिबा मैतई की ngasiगी leiriba ima indon marup mapang oja guru khuding maktuna amuk hanna manipur lebi haiba khongloi miwoi chamnga shemaga ngasi manipur tamna chalaga maharaj gambir singh gi phambal hanjin hingi bagi wari do hairiba manipur dagi laktuna kasar da khunda khiba miwoi singduna ngamgibani haiba se amuka su hanna haijari masigi matanga kasar da lakba sidako महारानी इंदु प्रभा मणिपुर की भाग्य चंद्र महाराज की वंश की मागी मचा सिंगनी महाक से इंदु प्रभा से कसार की निंगथौ कसारी निंगथौ कृष्ण चंद्र हाइबसिद याव थाजरई मागा लोइनन सारोय ngaroy मियोय मयाम महारानी की लोइनाय ओइबा मयाम अमसु लाई मोइदुसु कसारदा तिनखी मसिगी मतुंगदा अमका मुक्सु अहोमगी निंगथौ जोइसिंग हाइबदुदा कुरुंगोनोयनी कोबा मणिपुर की रानी यमसु अखोगी मने अहोमगी निंगथौदा थाजरई मागा लोइनन अमका मुक्सु मीतई मयाम अम लाखी लाइबा मयाम से 1826 ता मणिपुर दा हनगिबा मतम सिदा महाराज गंभीर सिंह ना फंबाल हंजिलगा चटखिबा मतमदा अखोई चटखिदे अखोई लेहौ याब मियोय चांगा लानमी अदो चटखि अदुबु असार दा बोराक वैली दा सेटल लोइदुना लेबा मीतई मयाम से लेहौई अदुना ngashishu असम दा मियोय लाख कया कया लेरिबा सिनी मसिगी मतुंग दा अमका मुक अखोइना हाइजनिंगबदी 1851 दा स्टैटिस्टिकल सर्वे ऑफ इंडिया फर्स्ट ब्रिटिश ना असम दा सर्वे में तवी अदुगा W हंटर ना लाइरिक अमा फोंगी मदुदा हाई बोराक वैली अमदी असम सिदा मियोय लिसिंग तरा हेना मतमदुगा खोई लेरे अदो हाइरिबा मियोय लिसिंग तरा से असिगी मनुंग दे लेरिबा मीतई से अखोई एप ओरिजिन ट्राइब आइना हायब इन लक्सरी से मैतई की ST स्टेटस के सुमरी लेने गदौरिबनी अखोई से मतमदुदा 1851 दा मणिपुरीस आर एप ओरिजिन ट्राइब है whereas मणिपुर दा 1930 फाव अखोई ट्राइब ओइरमबगी वारी लेरिबनी अदो मसिगी वफम से अखोगी रेकॉर्ड ता लेरबा वफम नि we are tribe aduga madugi matung nam kamu kasar asam da meitei kaya amu hena lakhi ga haibse David Scott koba East India Company ki governor ni ma se mana matam du da aikhoi gi borak valley sida lusai ching hoji gi Mizoram haibse gi mizo sing je jamna sathiba khoi gi mina lau uraga hektam khawba mi gi san huran ba adugumba jamna miot minei tawba lei khoi meitei se khatriya ni warrior ni haiba khallaga thang ten piraga di moi je jamna ngak pangami khallaga aikhoi gi border area sing siga muslim na taba mafam sing sina masigi thangna bada bengali gi thangna bada aikhoi meitei se khunda halam ya ba ai akhoi je protector ni matam duga gi british ne aikhoi je manipur gi kauraga barak valley da thamami aduna aikhoi gi borak valley da meitei na tariba khun sing se meitei khunnama muslim khunnama meitei khunnama bengali khunnama adumaina thalla thaga aikhoi se warrior oina thamame ya ba hoje gi BSF thami ba sumaina adu british record lei masigi matanga khoi gi chaurjit मार्जित अमदी गंभीर सिंह ना बराक तंपाक से मतम अमदा मतम कुइना अखोगी मणिपुर दगी चेलगा निंगथौ पान लेरम या हाइला कांदीदा सोनाइदा अदुदगी दी अखोगी बोरखला एरिया का से अदुना मतम अमदी करी खल ओइरमी हाइबबु बोराक वैली
असे extended Manipur gi yamna shandoraklaba greater Manipur ama oina mayamna urami adubu laibak thibadi historian kayana oi Meetei gi oiba historian tangna leibana da kaino khangde it is not reflected in any history book of India aduna Delhi da JNU gi convention center sida pangthoiba sida leiba oja economist mayam leire intellectual mayam leire historian mayam leire oja singda aina khut nonu haijari ai khoi gi itihas ase amtang tarang sana gi mayek na khoi gi lairik kaya da history gi book kaya da iduna viral ohelasi ai khoi se kadai fawba leirami kadai da leirami Cachar gi Badarpur haiba mafam siwaba Manipur gi lam oirami adum sakina yandabu agreement tawraga aikoi gi jiri baw se lauraga gambir singh se akoi gi magi phambam hanjan khre adubu Cachar da lehori ba borak bili da lehori Meitei sidi Manipur gi part ama oidre ningthau go laga su akoi Assam gi Cachar gi ehore Manipur di magi lam do sum thado maga chakre but borak valley do aikoi gi Manipur gi rajniti Manipur da phambal kanbda Ningthoukanglon da magi sanabham Ningthoukanglon sanaba mafam ama oirammi amuju ngashishu oihansi haiduna aina mayam da appeal tawbagi wafam ni 1832 da Cachar se history me lai koi wasi matang sida ai haijage the last king of Cachari was assassinated by Manipuri aina alan history me iyab yang bi khoi gi fibham se Manipuri se kayamuk jamna Meitei se mina lan na sije nai ngasi Manipur da chahi ani hena lan tauriba sida ai khoi se lan na uhliba sumaina ne ahan manati Cachar gi deputy commissioner gi office da wall le sumaina iyaba the last king of Cachar was assassinated by Manipuri saina iramya aduidi Cachar da deputy commissioner oina lakpa mi punam na madu ubada Meetei se kadayana khallani ana phattaba oina adubu aikhoina aikhogi intellectual khara ngasi chahi manga taruki mamang da chalaga no some miscreant aina iwaina ondhole ba Meitei ena haidia ba duri Meitei se magi mamang da DC oina laamba punamakna aikhoi Meitei se adugumba community ena first lakpa ka impression ore doidi any kind of activity Meitei gi mioi kaya lalhobani khallaga mayumdagi puthoga hatoga adumaina tawna phi ngabhong na tawdana Cachar da su miot mine aikhoi nangidaba nattiyaba adum haina aikhui gi lanna itihas ta iba posak ama leidu Maharaj Gambir Singh na gi matamda aikhui gi Govinda Chandra Maharaj kawi Cachar se ningthau panba leibak am oirami ado Govinda Chandra gi manau no paseni aikhui gi Govinda Krishna Chandra haise ko ado mangondani aikhui gi Maharani Indu Prabha thajarak pase ado Indu Prabha thajare adu Gambir Singh asina magi mane sing thokpani aduga lai ado Gambir Singh na hatpani haibagi alanba wari ma Cachar da narrative leiyaba madu natte haidana aikoi gi wari se lanna pugre haina semdokpa jai ado hojik mahakna hangrabagi matungda Gambir Singh na hangrabagi matungda Cachar se ningthau leitrabani na British na lawsal leyaba British na lawsan base 1832 da British na lawsal le Gambir Singh na hangibana 1826 tani ko asigi matungda amuk Manipur da ningthau phambal je kairaga Maharani Kumudini se magi pikiba macha koigi Chandrakirti se mai macha nina maje puraga mioi chama puraga mu Cachar da Silchar da Sadarghat da Borak Bridge manak siga leiraga ma se koigi lanbung semdana future dam kamu hanjanna bagi leiyaba asida mana macha nupa se English tamhandana Bengali tamhandana tawbagi higi wai matamduda Kumudini Maharani se koigi sarkar gi British tagi Manipur dagi kaino khara phangi sel khara phangi adui matamda aikoi Cachar sida linghalamba mandir adui matamda Cachar da linghalamba atopa community na hoji occupy tauna lei even aikoi lengon da bi padai se aikoi Maharaj Gambir Singh na silamba adugumba pani du mase revive tawbagi hoji kanna budi honari aikoi asset mayam ama Cachar da leiri bani ado ngasi aikoi na Cachar da mit mai pangi base Manipur da aikoi ining dau hangre aikoi lehore aikoi guardian leitre adubu jananeta Hijam irabot matam amada mayamna thau sabidaba karisu oina khanbidaba Hijam irabot sibam nabam khangdana langbui makunda thawai thagiba adugumba
Meitei gi lamjan me irabot to mana Bangladesh tagi jail lagi laga Cachar da chahi ahum katani leiramis leiramaba Cachar gi mioi khuding makta rajniti se tambirami ab rajniti tambirambadagi maram oina mana 1946 ta Cachar da Silchar da election lepami aba legislative assembly MLA gi election lepami hairiba 1946 ga ahanba Bharat date Prithvi gi ahanba Meitei MLA N Vidyapati se Cachar dagi kagi bani ado hairiba oja Hijam irabot su chahi duga aikoi Meitei gi oina MLA ani ni lepi se Hijam irabot ne adagi di oja Vidyapati nakalam da kagre mana haila kandi dagi oja irabot Silchar kendra dagi ni madi kahodre adubu rajniti kamaina taugani Ningthoukanglon da jaugani aikoi gi adhikar kamaina tangani aikoi laumi ni matamduri jamidar na laumi singsigi adhikar je pide aduna laumi gi andolon da kalam haina aikoi thangol adu maya ta ki thang thauna haibe se ji phauri base mana mioi khuding makta tambiraga aikoi gi adhikar gi damakta aina lau raga aigi phau ai kari gi phangoi duno haibe se Meitei khuding makta tambiram dana mana aikoi bu rajniti gi lambi da khut paina tambiram adugma Hijam irabot ni ado mana matamdu da hairamba wari do ngasi su party nen do oiri Meitei gi di Ashar gi di Assam gi di lamyan bane Manipur da gisu hojik ye magi hairamba mana iramba mana wahai kaya se yamna maru oirakpadagi ngasi irabot leiramadi aikoi asumna tawoi haina intellectual kaya na rajnitibid kaya na hairi Cachar da 1946 da ahanba MLA ogiba N Vidyapati sing madugi matungda koigi oja mera jauba madugi matungda oja Shubhankor na MLA oire aina matang sida sumaina haijabagi maramdi Manipur da koigi asigi matang sibaw da di assembly election oidi si matung dani Manipur da election oiraga MLA oigi base masida koi mayam na record ta chu thiba phangbigani madugi matamdu da oja irabot na hairamba wafam se ngasi DMCC gi koigi hayeng makha gi neina gadaba second session ki da mari leina rakaniya magna matamdu ga hairami Assam da hingiba Meitei singgi Meitei longi school leigadabani Assam government na semakwa municipality natraga board natraga cell any kind of local board ta Meitei gi mi amagi seat reserve thamgadabani Assam gi assembly da Meitei gi MLA ama reservation seat thamgadabani ana 1946 ta mahakna lauram me ab adugi mathang nangam kari hairami very important Meitei se choijaina na tai aduna Meitei maraktagi ta khallaga Meitei gi oiba Meitei marakta election tawraga atopa community na vote haptaba Meitei ta na hapaga Meitei gi leader ama tongana semgadabani ana mana hairam ya ba madugi wafam duni aina next session da haijaningi se community government haibadi Meitei gi pukai semgadabani Meitei hingdaba jade Meitei gi oiba tonganba sang taibang ama tonganba entity ma semgadabani haise 1946 ta aiga Hijam irabot na hairami matam du mana election lepa matam da Assam da kari hairami jengo ning tamba Bharat ta hingliba Meitei aikoi sibu ning tamlabarane aikoi gi cha bagan gi mapu kadai tea industry gi mapu leite aikoi gi achau thika tawba contractor leite aikoi gi achau wholesaler leite aikoi gi merchant association leite aikoi gi engineers leite aikoi gi doctor leite hairiba wafam aduma ngasi 2025 jawra fawbada Assam da Silchar da aikoi gi tea industry tawba mi leite aikoi gi achauba contractor ama leite aikoi gi kagi kari haitare real estate ta thabak tawba builder ama leite engineers achauba leite aikoi gi kari leirige aikoi gi Assam da hingiba iche ichel ima indo na seliba Meitei gi phijol Manipur gi purei se atopa community gi mina puraga Silchar wholesale tawraga aikoi na madudagi lauraga jolaga setliaba adudi aikoi Meitei se 1946 ta Hijam irabot na hairambado ngasi fawbada mikha ponduna aikoi hingi aba kari maram gino 1946 ta meet my panghal naba oja aduna thambiramba Manipuri medium school aikoi gi Assam da 1956 ta imalon tamba howe imalon na LP school tamba hore 1965 ta middle English school AME aina 5 6 7 do tamba hore adugi matungda 1979 da class 10 babu experimental oina tawbadagi seba secondary education board of Assam na 1984 da koigi ahan boina Meitei longi class 1 dagina class 10 tambase
Meetei loan da parikha thare mi metric exam se SSLC exam se mase kanana tawrambadagi oibano Meetei ahum kok MLA oibud N Vidyapati oja Shubham Kaur oja Meraja wa Meetei ahum Assamgi Assembly da election sanaraga ngammi ngambadagi MLA oiba maramna Meetei gi loan gi school puthoraktuna aikhoi se Assam da Meetei mamit mai pangai adui mamangda charuko ki yum leirami charuna yum sai mayang dagi atopa community dagi phawwalu raga cheng se ado taga wai yolaga aduna chemba kobok shuraga bazar da karaga aduna icha ichu thaambane madugi matungna Meitei gi loan gi school abadi Meitei loan da larik tammaga metric pass tawrapadi oja sing se school gi oja oye Meitei gi loan gi school masing jamgale adudagi di LP gi oja ME gi oja high school gi oja adudagi army change police change Assam gi thabak thorom kaya da Meitei lairi herektuna changat padagi Meitei mayam gi samasta Manipuri community da thamada lupa crore manga Assam government gi paisa je changat padagi Assam da leiriba Meitei se mamit mamai pangaktana charuko ki jum dagi Assam type ki jum adudagi di dalai toba dolan toba jum saba hore hojik aina haidari sina chahi jangkhai sure last Manipuri MLA was Shubham Kaur 1972 da Meitei MLA lerami 72 dagi na ngasi chahi jangkhai phara MLA lerektaba Assembly da khananai na bada jati moina voter moina community moina leiraga magi representation leitradi hairiba community adugi phangpham thokba adhikar se aikogi franchise aikoina vote piri besigi in return aikogi democratic right to aikoi phangbadi lairadana already aikogi community asina phangjariba aikogi representative kaya na aikogi chakthung thamambado tapna mu lawba hogre economic drain out tore crore manga changambado crore manga mu thingre aba changatre karam haina Manipuri medium school mayam se Bengali school da amalgamate tawgre punjangre Manipuri medium gi school gi oja mayam retire oraga thabak hapidre aikogi oja singna karam haina paradorshi aidi first far sighted oidami aibu not only Meitei gi school atopa Bengali medium Assamese medium amadi atopa medium gi school da Meitei loan gi tamnabagi subject ama tamnab oja ama hapkadabani haina 100 teachers MLT post Manipuri language minority post Assam da thamami aduna any type of school Bengali oigera Assamese oigera Hindi oigera maduga Meitei oja amam maduga tai kai ngai maduda atopa jati su Meitei ron lawi Meitei satra ani khatang le su ma tai hai ribo oja gi post mayam se hojik abolish tawgre retire oigre hapidre Meitei gi community da samaj ta changa ma paisa do hojik changa ibra changaktre ma Assam da school se sarkar na hangde public na hange kana gumba lairik haire ma hale mapa gi maming da mai kakai maming da mama meg lam kalaga venture school sarkar faudaba school hangjare isana sahi kun kunthra se school tae sarkar da haijare khoi gi je sanction oibiu provincialize to biwaina asum chala ga oire 2012 da Assam da the venture school provincialization act taina act ma Assam government na pass tawi education policy adugi matam si da school kaya provincialize oi madugi mamang da chahi kunthra dagi nongmadi aigi school se provincialize oigani aina aidi venture school chamga kunlom maduda sarkar na laushalli sarkar da provincialize oi maduda Meitei gi language ki teacher post ki oja amam already sunalai more than 30 years moi dedication tawrabani beton phangdana salary phangdana nongmadi sarkar phaurakani khallaga adubu sarkar ne school laushan ba matamda maga thabak sumi nariba science Assamese Hindi Bengali social studies English loina oja puna makti post provincialize oigre except oja chamga kunga nithoi hairiba school go toramba Meitei gi oja singdo moidi post sanction oiraktre ab karigi mogi staff pattern da Meitei ron subject jaroktre ab kari maram gi aikhoi gi yaugadabani haiba mioi ma assembly da law maker da legislature ma aikhoi gi leader ma Assam da chahi jangkhai da gi leirakte ab aduni ngasi aikhoi gi Assam da leiriba Meitei aikhoi gi fibham se karino aikhoina hojik aikhoi gi phangpham thokpa proportionate share phangaktre lan na lore unrepresented community ama oire Manipur da ngasi tangdu leitadre Manipur da awaba tarakpa matamda Cachar dagi Assam dagi chalaga matang da chahi ani sida lup kayana mateng ngamjaba mateng pangi Manipur gi damakta aikhoi kappi adubu Cachar Assam ase even Delhi sisu pan Manipur da leiriba Meitei gi
state Meetei gi organization Meitei ni khundari mafam se aikoina mapangal kangkhanan ba changi sine ina haijaningi se madugi ahan bo oina DUNCC na sinba sida su aina Assam gi wari itihas pujare isina Assam da leiriba Meitei aikoi se Assam gi leipakta leihauda sajadun leiriba aikoi gi root ti Manipur ni Manipur hingdaba jade aduna Assam gi Meitei gi mapangan kannabagi damakta Assam gi assembly da chahi jangkhai dagi hangduna leiriba Meitei gi leader gi post ase amtang mayam sangdana 2026 da pangthokkodoba election siga amatang di pukhatnabagi mayamna support tobu sini hai ayang haijening badi Assam da Meitei se Lakhipur area da yamna pung leirami Meitei gi vote na Meitei MLA karame adu ngasidi atopa community na leader oigibadagi Meitei se delimitation tawraga aikoi se constituent khun amagda khaibok amana constituency da khaibok amana constituency da chakhidana choijaina dana aikoi se MLA kabadi laira dana ne aikoi gi jela porishod pradhan kaido panchayat member bo kaba ngamdabagi thangda aikoi se dispersely aikoi se scattered oihelle aduna aikoina tanduna Manipuri gi economic development council lama tanduna government gi phangi adugi fund chu tibidre aduni ngasi aikoi kaidau tai Assam da angang sing lairik hairibagi matungda makoina kariguma thabak ama apply tawba matamda Meitei ronda hojik thabak apply tawba jate interview de iba jate Assam Public Service Commission Manipur da MPSC level mai leibada Meitei ron gi subject na aikoi gi subject ama parikha tharabadi marks so khitang hengalakna APSC da koi qualify oiba ngami madugi subida khoi de pide any kind of interview Meitei ron gi subject hapte maji hapu haidana ikone demand tawbane matangda hojik lairik haire thabak phangdre drug addict oire lairik haire thabak phangdre aduna aikoi gi naharon singse hojik maigei salai khangdana aikoi ngau aduna leire adu oire di aikoi kari tawbatai hojik aikoi gi ultimate solution je karino adu aikoina karigumba Assam da mayam gi greater Manipuri community Manipur di masagi legislature leijai masagi oijaba sarkar leijai Manipur gi perspective ta aikoina wajaraga su Manipur di masa marom dom lepchaba ngamjaba koi gi state amani Panda leiriba aikoina Manipur da tangdu leita nabagi damakta honabada aikoi kankhan nabagi wafam dani aina laksari se aduna aikoi Delhi Meetei coordinating committee na silliba thorom sigi mateng laujaraga Assam gi Meitei gi mute 2026 ta aikoina puthok pasina aikoida kari kana da kani haibada Assam gi Meitei singna hojik wari base school mayam language ki oiba mamaron gi tambangam dabagi posak sida amalgamate tawgi base Meitei gi leader duna revoke tawrakani amu hanna koi gi amalgamate tawdana bagi madugi mathangda Meitei gi language ki teacher post mayam manghan gi base angkamu puthoraktana Meitei gi samasta Manipuri community da karor manga hena tha gi changam da badagi amu hanna changhan bagi thoudang do koi lorakani loinana aikoi gi unemployment problem aikoi gi amuk hanna delimitation 2026 ta pending lay high river delimitation ase aikoina nauna tawhallaga Meitei taba lam punamak se amkamu konsal laga Meitei tana MLA lepaga Meitei tana kaba jaba lam ma semba jabagi aikoi leader sina soidna tawrakani adugi matungda ngasi aikoina pertinent oiriba Assam da yam kanna aikoi ningma thungdaba se thungnanbagi damakta autonomous development council lama tanbagi hotnari autonomous development council haibase yamna aina haraujabadi 1946 ta aikoi gi oja Hijam irabon hairam base ngasi aikoi gi mi singin talaimi mana hairam yaba Meitei taba area sitagi pullaga aikoi election torga Meitei gi leader ma semoido masi autonomous development council ne yab ai satellite Assam gi district kunga mathoi da Meitei gi tayab Meitei khunda leitan lei Cachar Koringon haila kandi hojai masida majority lei adu atopada khara tai adu atopa mafam da leiriba Meitei sing sisu hairiba chakthung je phangnaba Meitei mayam gi ta oibo autonomous satellite council ama develop tawraga Meitei na vote hapaga Meitei gi tonganba head ama CEO ama chief executive ama chief Meitei gi chief minister gi style da sembagi demand ama kan chatli masi MLA di nataba hairiba demand je phangba tabada aikoi se scheduled tribe oidaba yade Assam da Assam gi law gi matungin existing law matungina scheduled tribe ta pigadabani
अदो शेड्यूल ट्राइब से डिमांड से कोई चंगझिल लुरे है ऐहक से कोई की शेड्यूल ट्राइब डिमांड कमिटी की सेक्रेटरी जनरल मोइना इखोइना मेमोरेंडम पिसनना असम दा हाइरुब मतमदा गवर्नमेंट हाइरे याबा चलू नोइदी मणिपुर दगी होरकपनी मणिपुर दा हाना शेड्यूल ट्राइब ओइरखो अदुगा सिगे पीनी हाइरे याब अदुनी मणिपुर से क्या इंपोर्टेंट ओइरी इखोइ इन एवरी एस्पेक्ट लोइसला लास्ट पैराग्राफ मणिपुर लेबना इखोइ लेबनी मणिपुर दे एसटी ओइरदी असम दसु एसटी ओइरनी अदो असम दा एसटी ओइबदा मणिपुर दा लेरिबा मेइतेई सिंगी कैरेक्टरिस्टिक्स अमदी मागी लेरिबा मगुन मयाम दो कंसीडर तौरगा असम न तौरगदोबनी अदुना मणिपुर हिंगदबा जादे मणिपुर कंसी अदुना नसिंग असि अखोइना तालिब ऑटोनोमस डेवलपमेंट काउंसिल असिदा अखोइ नसिगी हाउस असिना अखोइगी मागी सिंपैथी अमदी ग्राउंड असिदा लेरिबा सिदा भारत की मफम खुदिमक्तगी मितेई किया लेबनी अखोइना हाइरिबसे मैतेई होजाइदा ओइगेरा त्रिपुरादा ओइगेरा मणिपुरदा ओइगेरा असमदा ओइगेरा मैतेई हिंगबा तारदी मैतेई इकोनॉमी ले डेवलप ओइगा ताबने अइना ममांगदा नहान जुम मीटिंग दा हाइजगिबनी अखोइ अगरवाल कम्युनिटी ना मोय सरकार दगी मतेंग अमत लौदना मोयना कम्युनिटी गवर्नमेंट आइना कंसेप्ट अमा लई मदोय नेक्स्ट सेशन दा हाइजगे अखोइ मसेन पुंसलबदी अखोइ मसेन बु मानरबदी अखोइना अखोइगी लीडर सेमबदी अखोइ सोइदना हिंगनी अदुबु आई इंग्लिश ता वही हमतंग पाजगे a community began to decline when its internal cohesion weakens often due to lack of shared purposes ineffective leadership decline in social capital which may result economic hardship mase kadai da karam mafam da oiri haibado ai chinna di haijar roge mayam na khanbiu aduga aikoi assam ge oinadi the answer is political participation raising a leader and representing the community in the assembly and parliament असे हाइजरगा मैतेई अखोइ पुनसिलसी अखोइ मीट माइ पांगलसी असम दा 2026 दा अखोइना मंगजरिबा चाही जांखैगी मतुंगदा अखोइगी लीडर मतंग हागतलगा असमगी मैतेई तुंगी नहारोन सिंगी फ्यूचर से मम्मी माइ पांगहनजी हाइबसिदा मयामना सपोर्ट तोबु हाइजरगा आइगी वाहि टेंसिन जरी खुरुमजरी